Laldenga gi Lalhouna Mizoram state Semhankhi kuki Mitop sing Manipur Mongpham thiri Posangbam Hakim Khaba Kunjai lising magasamapan ga marfu taruk India gi lenga khutpu amasum Laldenga na lusing bizomi kang luki khulai pai Lalhouna Mizo National Fronts MNF ani gi marak ta kuyek pinakhiba Mizo Accord haina mingthon ba yana sirol asim hausana yomling khuling duna laita ba pun sirol amadi hingbegi masat chenda ba ko kizo kanglup singa makhoi masai goeba arepa territorial boundary ama semgana ba honarak bagi ihan han ba amani haina paklaba sahauni habi hai yana sirol asigi matungina leba asigi awano puklamdam da leba hana Losai Hills haina khangnara ba mafam asida Mizoram state semki Mizoram haina mingthon ba Mizo frup sing tagi oiba tongan ba state ama semki ba sida makoi gi horak pham amasum lol tinaba awang poklamdam gi Manipur na singba state sing na Myanmar gi sin state gi nong sangsilakpa koki haina khangnaba sin Mizo kanglup ki anowa mirol asigi maphamda makhata na zau koki sin kanglup sing tagi oiba apun ba maning makhata ba laiba zalen ngam ama semgana ba asaw ba thoin sinam pikhi koki sing na Mizoram Manipur gi sing district sing Myanmar gi sin state amasum Bangladesh ki Sitagong Hill Trek hari mafam sing asi amat oina punsilaga khanang po Asia zau koki sin kanglup sing asi gi sovereign country ama lingkhanaba mangbauki Lusai Hills ki Lusai natraga na Mizo kanglup ki miyoi sing asu mamangai gi ariba Mitei singna Lusai haina khangnari maramdi Lusai sing asi Manipurda khontorakpa matamda imung tara kun punsiladuna laikai ama natragana khulama siemduna puna hingminaba haiba kangbu nathi isai na leba kangbuni mamai thangda matamgi matungina makoibu khulsai degi khongsai natragana khongjai haina khangnarakhi khongjai ga Mitei ga ani asi ningthau palinge matamdegi hauna sangthok sangsin tawnaduna nungsinana laiminare amaramda koki hairibu hoi sidi loilam sanako British na malemgi ahanba masum ani subo lanjau ki mamang amadi lana sigi matamda khongjai singbu kulli haina sijinabadagi mamai thangda kulli dagi koki haiba lonthre si lakhi bane madi koki sing asi khongjai fruki anoba mirol ni hairiba mirol asi Myanmar military junta na ku tawduna lenga munkhibaga loinana laiba sigi sin state singol lamdam singda laiba resistance force sing na akan mamong na khut thoknarakpadagi hawkibasai humfuro masina Manipur ising isawgi matawgum na sinsilaktuna ngasiti Sursampur Kangpokpi amasum Sandel na singbasing district singda Mitei lol thoktaba koki masing thingamdana leire hairiba koki natragana khongjai anawbasing asigi masada modern state amasung makhoi masagi political goeba territorial boundary amagi wakhal lakhibasi malemgi ani suba lanjau matungdagi ni habi hai Mizoram gi Laldenga si lan manungaduda allied force ki kanglup oiba colonial British sing gi thabak tawwa western education gi mangal phangnaba masum mayai oiba thaki official mani magna matamadu gi military gi system sing adu munna khangki amasum MNF linkatuna India lengak tigi maning makatamba sin Mizo kangluki laiba ama sengban nabigi damakta kulai pipe lalawaki adumainama laikhidrabi India gi Prime Minister oinambi Srimati Indira Gandhi ki matamda nongthakta paiba Indian Air Force ki aeroplane singna petrol haithaduna khul kya mai thadoklaba masum khulai paiba paidaba masing thingamdraba zaumi miyam ama paktaknana hatlaba matung India lengana MNF ka Mizo Accord kuyek pisinaduna Mizoram state simkhibani haiba puwari gi ikui driba tangkak asibu Manipurda koki len gi demand toriba anoba koki mirol gi frontal organization amasu makhoi gi khulai paiba lupsingna nainadabugumna uri ningtamba tanba masum tongan laiba ma semna bohona bhaibisi isada sieliba angangba ikhengna mamal pidrabadi oithokpa yadi India na British ki makutigi ningtamba phangna bohona bada laiba sigi masing thingamdraba miyoi kyana thawai kakhi Manipur na statehood phangna ba sangsin ki ba sanglaba khongjangda lamdam asigi sangmi tami kya gi punsina pontha pikhi amasu matam kuiraba tonganba Nagalim amagi demanda Indian security forcing gi tamthiraba miyot minai amadi mihat mipun kya mayokna baga loinana India lenga ka framework agreement amadu khuyek piminana ba tarabasu NSCN IM na ngasi fawbada loiba naidraba wari sanabigi lang amada thudun nanthokpa ngamdana leiri asiguma phibam sing asida Myanmar gi lo kaina sangsilapa koki narco terrorist na semba zau
kuki sin kanglup singi kulai paiba lup singna India lenga ki lanmi singa nongmai maru amata su kapna batawdana suspension of operation sugi agreement da khuyek piminaraga irai line hekta tungan ba jalengam ama demand tawbasi oithokpa yagani haibandi India lenga na makhoi mayok ta nungmai kap tuna lan hobusna taba sumnagi popi pambi thaduna drug lalonba lutpat mihat mipun amasum huran chinthi khara tawba sin kuki zo criminal gang singbo lalholup oina lauduna sugi agreement khuyek piminari basimaksu marau leiraba angak pelalong makhalamani criminal kuki theory singbo sentana maraibak ningba lalhobo oina masakangbo utlabadi makhoibu lakna bawaraba Meetei amasum naga lalhobsingi mayokta pharaba khulai mo ina sijanaba yagani haibasi hai singlaba state actor sakuni Saubok sing namuna khangi wafam asigi meklaraba khudamdi Meetei na schedule trap ki demand tawbaga mari leinaba high court ki order kangluk ki unkhanaba amasum political management gi asoiba hairiba maram sing asidagi tholakpani haini India gi Senthang pandit singna phungdok nariba mioi sani hena siraba mi lising yang kay na mayum kay lehendraba amasu furupunamak masoi tahalaba khumja english ngani ga kun go humdagi me ahumdagi mai gi sing pokhairak gi matawgumna khanghaudana horakhiba kangluk irang asina ngasi sahi ahum helaklaba phawbada luisin naidana lairiba sini irang asi luisin bagi mahutta India ki masing yamlaba military amasung paramilitary forcing na koki kulai pai bising bungak senhanduna sterasi gi urkhul kamjong amasum tamenglong singba naga singna mapungoi na khundaba singi disisingda makhata na lamai sakpagi matawgumna sandurakli BJP High Command Manipur ki Deputy Minister oina pham thindolakpagi nemsa kipgen gi mapuroiba masum sugi agreement khuyek pibada yawa thangboi kipgen lusingba koki National Front KNF ki mioi ni haibisingna naga nupa taruk pharaga matu kaktuna hatpa masu akakpa sadong singadubu ensang oina thonglaga naga nupi singda phamina khiba naga nupi singi loina bising namduna pijabana singba tahai uhoidraba thodok kya tholakpaga loinana irang asigi akan basaithing ama yumlona pa Nagaland yawna pitakli koki kulai paibe singi asiguma hingsa yaitamba sajat asida nahan makai tumina yengduna leiramba Nagaland is minister nephew rio yawna state asida leiriba naga punamak asawbo unarakli thawong asi koki singi tung koina khudong thiningai ni ikoi dana Nagaland National Socialist Council of Nagaland isak muiba hairiba naga lalhulup asigi miyoi oigeni haina singnaba miyoi singna thoklibi irang asi hek horakpadigi koki narco terrorist singa kusamdana satnuinaba Indian Security Force singi manungda amani haina miyamgi maikaidigi akan mamongna yaningdaba phungdoknaduna lakhiba paramilitary forces Assam Rifles ki miyoi singbo bomb pakhayandu hatkhiba amasung madugi matungda Manipur sisinariba CRPF amadi Cobra Battalion gi commando singda Home Ministry na section thorang lokhat poina bullet amasum bomb sangdaba gari sing sejinahan khiba si lantheng siliba state actors singi mafamda isam chamba tactical measure ama oiba tarabasu miyamgi mafamdadi mipai ningai masakni maramni thawong asina irang asi hena pakthok sakthok halaktuna security force sing tanatana mara laijadaba misam singi punsi bu hena khudong tningai ohelakpu yai haiba ningba kainingai gi masak oiraba ingit ama li